mayam ngasidi ay pork mukbang toujaba sina koi ko na pai tin teloga tengmong tenwambi ga leire somdana samroi doga sina gravy leire doga pork sele jere doga sina ametni chutney meta kurumjari mayambu katham kitchen na ahamatuda taram nokjari masidi akoigi video comment chabe ulo habdo masidi userage aigisi ahanba oibanina kitangdi haiba watle adubu mayam yengbiro seleisina masagi pork ki gravy duni aduga sisina ametpani ametpa akoigi ko na ba telo lagi saya na thom lapse ke ba janam duni doga akoigi kulantro kaina ba samaroi se sije bp dem phaba aina sam pamjabo ba aduduna gadoroge mayam chaba hausarage mai je mu udre mai uraka charge sida item mayam leire pork ni sije ngamdrasu mayam warau binu ai yam kana chabdi wajedi adago try tawasi adi chaba horsi mayam ambaji pork piece ta han tawrage thao ở đây con bạn tên ông bị saya pupeda hakiba sanam duni ko sanam je pork ta apnina tangmun mandre sai ka madap mari mara ka maramina Lembra? Thang chỉ này. Phải apa tu? Oh. Thang lembra mina. Ini cepat tak?
ꯃꯌꯥꯝꯗꯧꯅ ꯌꯥꯝꯅ ꯆꯥꯕꯗꯣ ꯑꯩꯗꯤ ꯉꯝꯖꯗꯦ ꯃꯁꯥꯒꯤ ꯑꯣꯏꯅ. ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯣꯡꯕꯗ ꯍꯥꯞꯈꯤꯕ ꯑꯂꯨꯗꯨꯅꯤ. ꯑꯂꯨ ꯇꯣꯠꯂꯒ ꯆꯥꯕꯁꯤꯅ ꯑꯩꯒꯤ ꯄꯥꯝꯖꯩ. ꯑꯗꯨꯅ ꯑꯂꯨ ꯈꯔ ꯍꯥꯞꯆꯕꯅꯤ. ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯈꯤꯕ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯗ ꯑꯂꯨ ꯍꯥꯞꯄꯤꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯕ ꯄꯥꯝꯖꯕꯩꯅꯤ. ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯝ ꯑꯩꯒꯤ ꯄꯥꯝꯖꯕꯅꯤꯅ ꯑꯂꯨ ꯇꯣꯠꯄ, ꯑꯂꯨ ꯃꯦꯠꯈꯥꯏꯔ ꯇꯣꯠꯄꯁꯤꯅ ꯄꯥꯝꯖꯩ. ꯑꯗꯨꯗꯨꯅ ꯍꯥꯞꯆꯕꯅꯤ. 그리고 자기 아메빠돈 자신은 하울 대농원비 뭐 ꯑꯍꯥꯟꯕ ꯅꯝꯕꯅꯤꯅ ꯀꯌꯥ ꯍꯩꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯃꯇꯨꯡꯗꯁꯨ ꯅꯝꯖꯔꯛꯀꯦ. ꯑꯩ ꯀꯃꯦꯟꯗ ꯆꯥꯕꯩ ꯎꯠꯂꯛꯑꯣꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯁꯦ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯇꯧꯖꯕꯅꯤ. ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ.
ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ. ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯒꯟꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯩ ꯆꯥꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯛꯇꯤ ꯊꯜꯂꯛꯑꯕꯅꯦ. ꯆꯥꯕꯗꯤ ꯍꯧꯗ ꯉꯥꯏꯔꯤ ꯑꯅ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯖꯗꯕꯅꯤ. ꯑꯗꯨꯒ ꯇ꯭ꯔꯥꯏ ꯇꯧꯒꯦ, ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯌꯥꯗ꯭ꯔꯦ, ꯆꯟꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ. ꯉꯝꯗ꯭ꯔꯦ. ꯉꯝꯕ꯭ꯔꯥ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ. ꯉꯝꯗ꯭ꯔꯦ. ꯁꯤꯒꯤ ꯄꯤꯁꯁꯤꯅ ꯂꯥꯁ ꯑꯣꯏꯁꯤꯟꯖꯔꯒꯦ. ꯂꯥꯁ ꯑꯣꯏꯁꯤꯟꯖꯔꯒꯦ.